Ngarang ayuktagi leptuna surakpa nongna Manipurgi mafam kayada ichawgi awaba mayoknaba hawre. Kurumjari ISTV pau miyeng tabiri basing taram nokjari. Hojik pau sandona pijari. Ngarang ayuktagi ngasi phawba leptuna surakpa nongna Manipurgi sing amasung tamgi mafam kayada ising isawgi awaba mayoknaba hawre. ISTV News na phangba pawgi matungina leptuna surakpa nong asina Manipur tampaki mafam sing maru oina Imphal manunggi akutpa mafam sing ising thumjin mahawre. Ising thumjin mafam sing adugi manungda Kaisamthong, Kaisampat, Khurai, Soibam Laikai, Sujamai, Uripo, Kakwa, Amadi Nawiya Paking Lakpa Kendrigi mafam sing yauri. Imphal Phawton Senba Turel sing maru oina na Bul Turel, Imphal Turel amadi Iril Turel gi imai hengatle. Leptuna nong chusilak labadi tampaki mafam sing dasu hena chawba isawgi awaba mayoknaba yabagi phibam deleiri. Amaromda leptuna suba nong asina maram oiraga hairok Phawton Senba Wangjing Turel imai pathokpadagi khul kayada ising thumjin hankre. Masigi matakta Nambol amadi oinamna singa mafam singdasu ichawgi awaba mayoknaba hawre. Loinana Tamelong District ta chenba Turel kayasu ising imai wangkhalakpada natana district asi Phawton seliba izai Turel gi imai ka hena wangkhalakpadagi noni amadi nungtek phawnaba Valley Bridge ama ireina chenthakre. Turel asina yata taba khunja kaya isawgi awaba mayok nahanbada natana mayum thadoktuna chenaba hawre. Met Department ki phangba to papawgi likhul amagi matungina lakliba pung niphu nipan gi manungda awang nongpok yauna India gi kha amasung nongsup thangma sarukta akan manong chugani hari. Amarom dangarang dagi haurakliba nong asina maram oiduna Palace Compound leiba Maharaja Buddha Chandra College gi campus amadi ka manungda ising thumjalakpadagi mairu singda sauna khudong sadaba mayok nare. Students Union gi mioi amana phangdorakpada numit humni gi manungda mari lenaba department na college asigi phibam yengsinduna ising thumjanmigi awaba mayok nariba si thabak lokal trabadi class boycott tobagi khongjang changsilagani hana phangdorakli. Ko handaki oinadi ko jituminan lingduna thopa adu ngamaro aduna ko karigumba nami humni gi manungda ngasidegi horaga nami humni fogi manungda karigumba action amata het lokpirak traba targadi aji exam torba BA gi second semester, fourth semester, sixth semester की exam तो इबासी कोई boycott तो जगह नहीं मखाता ने exam फिर फमलोय कोई school gate सोलन जगह नहीं Moirang Kendra ki mafam kayadasu ising thumjin khre. Police station, fire service amadi mahai loisang sing yauna yum lising anirom ising thumjin lehari. Lambi pathokna ising sen badagi miyamna sathok sasin tawbadasu chawna khudong sadaba mayok nari hari. In Police District ki manung sanba Lamboy kun uyumpok amadi nungsum na sing mafam singda kamen lok turendagi pathorok pa ising na hari mafam singa sida ising sawbadagi lupa lak tara rom gi ensang napi amadi atay mahi marung kaya amang ata thon kre lomi sing na sarkar gi mari lena basangi pukning chingsilagli nung tarak padagi ngasi akoi gi lau pari ma tawjari je akoi di lak ahum khare na pajaramani hojik nung jina maram ora kanda akoi kaya panggadam no haibam kangre du mating mangal le tare ta ke sing jawri Amoromda Impal West ki manung chanba maklang turel dagi pathorok pa ising na turel sigina iyat leriba yum kaya ising hazin kre amadi lambi kaya thumjin khibadagi mioi kaya na sathok sasin tawbada chawna khudong sadaba mayok nare. Jadi? Malang. Joint Committee of Inner Line Private System Manipur na changsilagliba khongjang asibu sogatuna Kaisampat traffic point tagi malom phawba mioi kayana lambi thingba amadi wakat mifam sathaki.
Mathang thagi tang anida pangthokadoriba Imphal Municipal Corporation Mikhalgi scrutiny ngasi pangthokre. Imphal West kuina ward apuno masing kungi councillor singa amadi ward members singi scrutiny DC Imphal West pangthoki. Number one, Amoromda Imphal East ki oina ward taret ki councillor amadi ward member taraga mari khananabagi porompata laiba SDO Imphal East ki office ta scrutiny pangthoki. Ward taret ki oina pangthoki ba scrutiny adu da SDO Imphal East na councillor ki mirep se pislakhiba candidate kungo humdoi amadi ward member ki candidate kunthra ga taret ki mirep se singa du kupna yengsin ki nong singi phibam phataba amadi chathok chasin nungai tabana candidate singi marakta nungai taba wafam kaya phongdoknaki. Amorom nangarang dagi hona leptuna surakhiba nongna SDO Porompat ki office ising thumjin badana tana lainang ta na leikhom thokpadagi candidate amasung workers sing satok chasin tobada chauna khudong sadaba mayok nahanki nong tarakpadagi thupam leitana miyam sing khoisauna ba phawhanki mafam adu daleramba nupi amana Imphal East ki mai oiriba SDO office adugi phibam mari lenaba singna miyeng changhaning bagaloina ningthina samanana ba wafam kaya su thamlakhi. Praja mayamgi thaba amagi Thopuribo office amda leikhom lainang totana ahal lama laiba mayam mirak migi mayam mirak tingadaba mayam amagi tawriba office amada sumaina leikhom lainang topasidi yamna yengbadasu yam phajadare laibak sigi makok thongba Thopuriba singsina yengchanbidana leikhom lainang si kamain tawge khoke do ketang yengchanbiraga masida kano to sembi sabidana kitang tawbiradi kitang penjagani ado yengbada yamna awaba masu phambam chafam dagi kari dagi yam nungaitaba aba haiba amadu oire akhoi yengbada su thawai su nungaijade jaga sida leijabani na ko aduga si yamna su pende ado masi yengchanbidana kitang sembi sabidana mayam sigi awaba si kitang ubiragadi yam penjagani na khanjaya. Tara suba mayek satpa numit ngasi milal sindona jem hol pangthokre. Thoromadu da Education Minister Dr. K.S. Ratan Kumar, PDA ge Chairman T. Mangi Babu, Milal ge President M. Nau Khamba Maitena, Thorom ge Marui be Music wona saru yaki. Thorom ge saru ga moina Kiran Kumar Yumnam Chana iba lairik ama phong khiba ge loina Milal na pangthok khiba sangdam na singdam makong mathang taraba singdam mana mathum singyen thoki. Milal ge Luching Purel Nau Khambana Maitei mayek amasung lol sakhonaba honabada Milal na laukiba thodang sing na hona na sing tha khiba loina na tungda su lol amasung mayek kidamak lobasina kathokpa loina na hanbali tana changsin khigani phongdoki athoiba mithung oina sar yakiba Minister Ratan Kumar na kunai ama masak takpada lol amasung mayek na chobo thodang lori government na Milal ga khusam naraga lol amasung mayek sakhon hanana packet pa yawa thabak sing packet kani Maitei mayek sakhon hanana gidamak hojik su togudaba thabak kaya amalari class 11 amasung 12 tamliba mahiru singidabak Maitei mayek ta lairi kaya handoktuna phongba mathau tari Milal na pamliba Maitei mayek ki oza lobada teachers eligibility test tet pass toba oza launana thamnukli ba pham thabak oina onthoknana ba khanagani haiki Kingsong lising amaga chatret su mapanra intho pamai gi matamda akoigi iek jaba madumba yamna maru oigraba laik kya nai siga mari lenaba koi buar gi mari lenaba madu idana thamamba tungan ba hiram kya da hai batai tungan ba maru ina koi iponsiro mari lenaba buari gi maram do oibe ai lesem lon gi maram do oibe ai Wangulon ki maram do oibe maduda khoida yamna maru oiba akhoi kunai siga purba siga tanna thana ba yataba madugumba yamna maru oiba lai kyama koi mang ba mai thaki gi wari siga sisu akhoi ning dana bangi Tumenglong District ki manung sanba toksem da National Food Security Act ki makhada Fair Price Shop Center da cheng kg da lupa tara da yol hari
ration card ta cheng kejida lupa ahum haina irabasu cheng kejida lupa tara da yon babu tosam headquarter students union gi president Joseph Newman yaning da phongdorkli kerosene liter da lupa kun manga da yole mari lena basungna thuba matam da miyeng changbi haina Joseph Newman na makata na phongdorkli iti ek makada aikoi tosam area da that 14 the agency na purak laga part kisi da rupees 3 da yon gudo ba rupees 10 da yon basa ikoi tosam headquarters student na condemn tawi adu thuba matam da concerned authority na ingsin view haina aikoi na concerned authority bu appeal tawi adu hojai mandu natroga ben kun trok treta hojai pending tori bese public sing no yamna question torai aduda karigi no hairaga agent association na yade haina red to piba yade haina adum haibise agent sing na red sim godobra natraga government na red sim godobra adu government su hajana yingbiningai ikhoi student union na concerned authority da appeal to javni. This is eligibility test TET 2016 sangyeng lakli bazun gini pan da pangthok lagani paper ani thok na pangthok ka dorba sangyeng asi paper 1 na ayuki pung tara dagi nimjung pung tara gani thoi phawba duga paper 2 na nungthil pung amadi ahum phawgani exam se application form thaba hokhiba loina na form pushing migaru matam me kunthra ma thoini hall ki ticket issue tobna jun ani dagi na tare phawgi manung da togani pawgi marak ta na break na matang lominasi Oza Pain Relief Ointment Khwang naba ok chikpa tang chikpa phu naba singbuda sinaba yarba lipsa gumna puthok saba Oza Wanted some electronics mechanics for repairing ISTV set-top boxes at different places: Bisnupur, Thobal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary ISTV Network. Niklana chini kun mga mapupara pada in advance or iba growth iba. Manipur data na tana maling no kung kuding magka nikla ka number relation and wishing Nikla on its 25th celebration. Constipate season of you. Constipate season of manung sanman taba constipation problem kohan mangami. Itan tanba mangam sada basingusum kohan mangami. No mada tumam daida lubu sama ising glass amada chamas amana traga anida thadara season of you. Constipate. Unique Education, CBSE, Sega Road, Kojeng Hazari Lekai, opposite Sanga Express. 5 months CBSE 11 and 12 science, 3 months CBSE 9 and 10 SA1, starting from 12th May 2016. Vacation course for Navodaya Sainik and Outsider, 2nd May 2016. Girls hostel in the same block, boys hostel and van service available. Amukan na taram noksari. Thas kitang nipan ginumidang da Joint Committee on Inner-Line Permit System Manipur JCILPS na luchingduna satkiba miyam gi mairai gi rally da saru yakhibi uripok tawrangbam lekai dagi tawrangbam ongbi tarini devi tamthiba moong da phukiba police personnel matik sab serak pi haina thodo sigi matang da semkiba JC na kaukiba matam kaktaba uripok banna maram oiduna maikai asom da chawna akaiba pikre ngasi ayuktagi hauna uripok flyover bridge maya machindagi hauraga miyam na lambi thingbagi khongjang changsinki Lambias gina iya talay ba tukan sing thong hang na kide hawjak phawgi oina pam da thawdok thokpagi paw leitri Manipur state government da memorial de pibe ba sem da deputy sem da digida apoi local element de pide uji ko da obju ko da moi responsible da phangde ado mi ba pani sure ba shukta government na ain goi ba moi da ko da togom thok taw hai bu do uji ko tong bi ri aduna akoina pamidi masi tawdi bokta tawta taragadi athuma tabta tawta taragadi matam kaktana udiboki praja singna akogi udibok lam udibok siban gai basingje akogi anum matam kaktana ban pagjaragani koina
Network of Economic and Welfare Service kumbina sinduna National Book Trust India New Delhi kusam naduna numit humni oiba lairik ki mela ama lak iba me tang kunma thoi digina kulumdoi phawba kumbi bazar da pangthok nanaba sem saba loi khre hari sai khuding pangthok tro lak pagum hanak su pakhang maseng hong me thorom me gi tang kun ga ma thoi da pangthok nanaba sem saba loi haina kangla religious committee na thadrok ba cherol man hari kumbi block congress committee na sinduna saiton gi toan ba polling station anida atopa political parties singda asoba thodang lorum ba voter chani henbana ngasi congress ta yorok pada kumbi kendro ge mla sana sambira amadi kumbi block congress committee na taram na okre thorom maduda jila parishad member yauna mioi ke ana saru yaki mla bira na haki bada kumbi kendra da mahak na phaba sasan ama purak pangam badagi miyam na mahak pu thajaba thamduna mioi ke party asida changlak pani haki party oina leibado kasti kaidara magina CPI gori ngai so dum poiba magina BJP on daga so ai BJP on ne yana ai bese masidi wa pham tang khana ho chumrai khara wa ai wa khara hozur waslak pada maroi ba pau amaka na bijari ngarang ayuk tagi lep tuna surak panong na Manipur gi mafam kaya da ichaw gi awaba mayok na mahawre ISTV ki pau miyeng tabiri basing amukan kurma